ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯖꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯣꯏꯗꯥꯝꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏ ꯑꯍꯨꯝꯗꯤ ꯆꯥꯎꯔꯥꯛꯅ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯂꯣꯏꯗꯥꯝꯈꯨꯜꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯅꯝꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯀꯥ ꯍꯦꯟꯅꯗꯤ ꯐꯖꯗꯕꯤ ꯑꯗꯨꯕꯨ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯌꯥꯝꯅ ꯐꯕꯤ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗ ꯊꯥꯅꯤꯜ ꯀꯧꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯀꯨꯂꯩ ꯀꯨꯆꯨ ꯑꯣꯏꯕ ꯁꯨ ꯅꯣꯝꯕꯁꯨ ꯑꯗꯨꯃꯛ ꯇꯟꯗꯕ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯜ ꯂꯩꯀꯥꯏꯅ ꯑꯣꯟꯊꯣꯛꯅ ꯆꯥꯅꯩꯁꯨꯅꯤ ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯒ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯈꯤꯒ ꯃꯆꯦ ꯂꯩꯔꯥꯡꯒꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯂꯩꯅꯝꯕꯤꯒ ꯊꯥꯅꯤꯜꯒꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯗ ꯁꯥꯈꯤꯅ ꯁꯥꯎꯅ ꯏꯕꯦꯝꯃ ꯊꯥꯔꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯃꯗꯨ ꯍꯧꯗꯣꯔꯛꯀꯅꯨꯗ ꯃꯥꯏ ꯂꯩꯅꯝꯕꯤ ꯍꯥꯏꯕꯤ ꯈꯨꯅꯤꯡ ꯏꯀꯥꯏ ꯀꯥꯏꯕꯤ ꯃꯈꯨꯠꯅꯦꯅ ꯆꯩꯔꯣꯡꯂ ꯃꯈꯨꯠꯂ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤꯗꯣ ꯏꯃꯧ ꯑꯣꯏꯕꯒ ꯄꯥꯝꯖꯗꯦꯗ ꯃꯥꯏꯗ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯁꯥꯎꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯁꯥꯈꯤꯒꯤ ꯃꯇꯧꯗꯨꯗ ꯊꯥꯔꯣꯗꯤ ꯉꯛꯅ ꯃꯆꯤꯟꯗ ꯇꯞꯅ ꯏꯅꯦ ꯁꯥꯈꯤꯁꯤꯗꯤ ꯃꯇꯥ ꯑꯃ ꯇꯧꯖꯥꯠꯅꯤꯗꯅ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯕꯨ ꯈꯪꯗꯦ ꯃꯃꯧ ꯑꯐꯕ ꯑꯃ ꯐꯪꯂꯅꯤ ꯍꯥꯏꯅ ꯍꯔꯥꯎꯔꯒ ꯋꯥꯔꯤ ꯁꯥꯔꯨꯕꯅꯤ ꯆꯨꯞꯄꯨ ꯆꯨꯞꯄꯤ ꯇꯧꯔꯤꯁꯦ ꯁꯤꯗꯅꯤ ꯃꯤꯒꯤ ꯋꯥꯔꯤꯗꯤ ꯌꯥꯎꯁꯤꯜꯂꯨꯅꯨ ꯍꯥꯏꯅꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯥꯈꯤꯅ ꯐꯤ ꯀꯥꯝꯂꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯅ ꯏꯉꯛꯉꯛꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯣꯛꯇꯧꯅ ꯅꯅꯥꯇꯣꯟꯗꯣ ꯆꯐꯨꯃꯨꯛ ꯆꯥꯎ ꯃꯈꯩ ꯐꯤ ꯀꯥꯝꯗꯨꯅ ꯆꯪꯉꯛꯏꯁꯤꯕꯣ ꯅꯪꯅ ꯃꯔꯣꯜ ꯑꯃꯅꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯍꯣ ꯑꯗꯨ ꯈꯣꯏꯗꯧ ꯂꯪꯈꯠꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯅꯥꯅꯣꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯑꯣ ꯑꯩꯅ ꯂꯥꯡꯊ꯭ꯔꯩ ꯊꯤꯕ ꯆꯠꯄꯗꯅꯦ ꯂꯝꯕꯤꯗ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯥꯔꯣꯗꯣ ꯊꯦꯡꯅꯩꯌꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯏꯟꯗꯣꯟ ꯅꯣꯏꯗꯤ ꯅꯔꯥꯏꯕꯛ ꯐꯩꯌꯦ ꯊꯕꯛ ꯐꯕꯤ ꯅꯃꯧ ꯐꯪꯗꯧꯔꯦ ꯀꯀꯥꯏꯗꯅ ꯀꯅꯥꯅꯣ ꯏꯅꯝꯃ ꯊꯥꯔꯣꯅ ꯍꯥꯏꯔꯤꯕꯣ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯃꯃꯥꯡꯒꯤ ꯂꯩꯅꯝꯕꯤꯁꯤꯅꯤꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯗꯨ ꯍꯩꯅꯗꯅ ꯄꯩꯊꯣꯛꯂꯒ ꯂꯩꯔꯝꯃꯤ ꯂꯩꯔꯥꯡꯒꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯏꯁ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕ ꯏꯃꯥ ꯑꯩꯗꯤ ꯄꯥꯝꯗꯦꯀꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯊꯕꯛ ꯐꯔꯁꯨ ꯃꯃꯥꯏꯅꯦ ꯇꯧꯔꯤꯗꯨꯅ ꯍꯅꯨꯕꯤꯗꯧꯅ ꯍꯦꯛ ꯂꯣꯏꯅ ꯈꯨꯏꯔꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯆꯜꯅꯦ ꯍꯥꯏꯗꯣꯏꯅꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯍꯩ ꯅꯪꯗ ꯅꯠꯇꯦ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯈꯤꯗ꯭ꯔꯦ ꯃꯗꯨꯕꯨ ꯏꯃꯧ ꯑꯣꯏꯕ ꯀꯀꯥꯏꯗꯅ ꯂꯥꯎ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯁꯤ ꯍꯌꯦꯡꯒꯤ ꯅꯄꯨꯒꯤ ꯀꯨꯃꯣꯟꯒꯤꯅꯦ ꯃꯅꯥ ꯃꯁꯤꯡ ꯁꯦꯝꯅꯅꯕ ꯅꯃꯥꯟꯅꯕꯤ ꯈꯔꯗ ꯍꯥꯏꯔꯨꯁꯨ ꯑꯁ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯅꯣ ꯂꯣꯏꯅ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯟꯈ꯭ꯔꯦ ꯃꯆꯥ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯃꯃꯥꯗ ꯀꯅꯥꯒꯤ ꯑꯉꯥꯡ ꯈꯤꯇ ꯍꯥꯏꯕꯤꯔꯨꯁꯨ ꯍꯥꯏꯔꯝꯃꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯃꯠꯇ ꯐꯪꯖꯗ꯭ꯔꯕ꯭ꯔꯣ ꯏꯆꯥꯁꯦ ꯆꯍꯤꯗꯤ ꯐꯅꯌꯥꯝ ꯌꯥꯝꯁꯤꯜꯂꯛꯂꯝꯃꯅꯤꯅꯦ ꯏꯃꯥ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯅ ꯉꯟꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯅꯆꯥꯁꯦ ꯌꯥꯝ ꯂꯤꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯐꯪꯗꯕ ꯀꯥꯏꯅ ꯂꯧꯖꯒꯦ ꯉꯥꯛꯇꯅꯤ ꯅꯆꯥꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯗꯣ ꯂꯥꯛꯇꯕꯒꯤ ꯋꯥꯅꯤ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯗꯣ ꯉꯥꯏꯔꯤꯉꯩꯗ ꯏꯆꯥꯗꯤ ꯁꯨꯛ ꯁꯥꯕꯗꯤ ꯁꯣꯏꯔꯔꯣꯏ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯇꯥꯕꯗ ꯍꯀꯠꯆꯕ ꯋꯥ ꯉꯥꯛꯇ ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ ꯍꯅꯨꯕꯤ ꯁꯦꯔꯦ ꯆꯠꯄꯤꯁꯦ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯗꯨ ꯏꯁꯧ ꯂꯥꯡꯗꯅ ꯆꯪꯈꯤꯔꯝꯃꯤ ꯁꯥꯈꯤꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯇꯨꯡꯌꯥꯗ ꯌꯦꯡꯖꯍꯧꯗꯨꯅ ꯑꯩꯕꯨ ꯑꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁ ꯑꯩ ꯊꯕꯛ ꯌꯥꯝꯃꯤ ꯑꯁꯤꯗ ꯃꯇꯝ ꯃꯥꯡꯍꯟꯅ ꯂꯩꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝꯗꯅꯦ ꯍꯥꯟꯅ ꯍꯥꯏꯔꯨꯕꯅ ꯐꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯗꯨ ꯇꯍꯥ ꯃꯁꯥꯗꯨ ꯂꯦꯡꯉꯝ ꯁꯥꯉꯝꯗ ꯑꯉꯥꯡ ꯈꯔ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯅꯕ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯅꯤꯜꯒ ꯂꯩꯅꯝꯕꯤꯒꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯣꯏꯅꯕꯃꯛ ꯍꯥꯏꯕꯗꯨꯁꯨ ꯀꯣꯏꯅꯕꯗꯤ ꯀꯣꯏꯅꯗ꯭ꯔꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯅꯕꯗꯤ ꯐꯥꯎꯅꯔꯤꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯍꯦꯛ ꯑꯁꯨꯝꯅ ꯊꯕꯛ ꯍꯥꯡꯕ ꯃꯇꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯖꯕꯅꯤ ꯊꯥꯅꯤꯜ ꯏꯇꯞ ꯇꯞꯅ ꯂꯩꯅꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯅꯝꯕꯤ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯤ ꯀꯨꯃꯣꯟ ꯊꯣꯛꯏ ꯑꯗꯨꯅ
ꯂꯥꯏꯗ ꯑꯉꯝꯕ ꯆꯥꯛꯂꯨ ꯈꯔ ꯀꯠꯀꯅꯤ ꯑꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯂꯥꯛꯎꯅ ꯇꯥ ꯊꯥꯅꯤꯜ ꯏꯅꯦ ꯍꯣꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯂꯥꯛꯀꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯇꯜꯂꯤꯗ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯍꯌꯦꯡ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯃꯑꯣꯡ ꯌꯦꯡꯒꯦ ꯃꯑꯣꯡ ꯌꯦꯡꯕ ꯅꯠꯇꯦ ꯍꯌꯦꯡ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯅ ꯂꯩꯅꯝꯕꯤꯗ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯛꯂꯝꯃꯤ ꯂꯩꯅꯝꯕꯤꯁꯨ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯍꯤꯛꯇꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗ ꯇꯞꯂꯞꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯌꯨꯝꯗ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯦꯅ ꯉꯥꯡꯉꯝꯕ ꯇꯥꯔꯦ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯗꯨ ꯍꯨ ꯊꯥꯗꯅ ꯆꯦꯟꯈꯤꯔꯝꯃꯤ 마기 ꯃꯇꯧꯗꯨ ꯎꯔꯒ ꯂꯩꯅꯝꯕꯤꯁꯨ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯗꯨꯅ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤꯁꯨ ꯏꯁꯤꯡ ꯄꯨꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯩꯅꯝꯕꯤꯗꯨ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯂꯒ ꯊꯥꯅꯤꯜ ꯍꯣꯏꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯃꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯂꯩꯔꯥꯡꯗꯤ ꯂꯩꯅꯝꯕꯤ ꯎꯕꯗ ꯏꯉꯛꯉꯛꯅ ꯂꯩꯅꯝꯕꯤ ꯅꯪꯗꯤ ꯀꯅꯥꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯂꯥꯛꯏꯕ 이제 다 다닐나 나와 하이브두다 에락보니 가리야 낭디 암감실락 떠오리나 레이사비 능나소 박항시기 윰다 인상나비 세마가 라이바 아스 이베마 낭세 오토나 마이 빤키드레다고 아시 하이두나 레이랑나 레이남비다 마리마콩 삼나다나 세이바 후락람미 레이남비디 아dum나 따락보두다 이까이두나 마마이도 하이갓바 ngamda tapna mai leiduna sakki tawrami tanjaduda Thanilna imungdagi tholakpada Leinambina sakigi tawbadu ubada taha Leinambi ikai manduna Thanilna kauribadu tasinada adumak thokirami madu ubada Thanildu sauna masida onsilaga je kaino nanga taisiba Leinambi se aina laktaba yarina hairubani mi angangsi ikai loiramani nusidiba mathomrong khangdana pidikta tainai ibunga isebune wayamna nganghangana mi mayam asida ai wayam ngangningde asi haiduna leirangdu phet haidoklaga insang napi semliba mayam maraktuda gari asoi angam yauri haina yengsinkhirami Thanil masigi matawduda saunibonadi loirabani adumakbu mayam amangda amuk khana saina tawbadu pamdabadagi magi tawgadaba thabak ataida oina mai onsinkhirami numit adumadi Thanildu thabak sinbana leinambibu uninglabasu unaba phanglamde asomdana Leinambigi mama kabok leina masana pida ngang wasung lep lamde kabok leina phararini basi pharaini ba aina nang busakino haidana phana kanadi khamidana khamdana laknabane bai masida nangna magi Thanil haiduna hairaklabani esadana namai ithat thai khai chatluribado kai sare soplak halakpana tana ima to oyariba engakta ingna leige leini bana yam leineba Nangi panaba haribana mai buna patana dom khalobana asi haiduna kabok leidu ngamu sunglep leptaba duda taba ngamlakjaduna leinambidu phuk haugatlaga magi kada sangkhirami masana pina thausadana sangkhibadu ubada kabok leidu masinda tapna masidiba mina panaba hashu lawdin yasya asi haiduna kabok lei mangoldari da phamna ngangbadu makleplamde asumna numit aduma leinambiga Thanilga adumak nungainadabadu sengdoknadana adumak loisinkhirami mathangi numiki nungthildu Thanil thabain khang sudongnom dawba pumba hundoklamlaga kulgi pukri mapanda leinambi lakpa ngaidun leirami adumakbu leinambigi mata khomdonbi hoidu leinambi yaudana ising sokpa lakpadu ubada Thanil makhoigi manakta praprap changsilaktuna khomdonbi noibu ising sokpa laibro hoita Thanil ado leinambi diudi kaidore madi ising sokpa lakjadi Ibu thabak lay haire ngasidi ma ising sokpa laklare haire o asi haiduna Thanil wa makhata da mathwai nungaita mayumlomda hankirami asomdana leinambidu wakhal nungaita masi ungduna phamlaga leirami tanjaduda khomdonbidu phet hairaga laklami leinambina manglaga phamlaga leiribudu ubada taha matagi manakta sensinduna phamlaga ibe manangbo adom ungdana phamlaga dum leirabo khomdon Ay ngaragi matawto wakas yam nungaite Bema ay nilaise nanguna wa matamgi hay nalaini asi haiduna khomdonbina leinambida Thanilna mabo hanglakpadu tamlami madu tabada leinambido harawna khomdon asemur nang haisibo maso aise nungdi nungsibajani ko leinambigi wadu tabada khomdonbido wa hairaki hek tawbaga leinambigi mamai bema kapok leidu imungdagi praprap thuraklaga Hai khomdonbia matungdadi
ꯃꯗꯨꯒꯤ ꯊꯥꯅꯤꯜ ꯍꯥꯏꯗꯨꯒꯤ ꯄꯥꯎ ꯄꯨꯔꯛꯄ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯄꯨꯔꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯂꯩꯅꯝꯕꯤꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯅꯪꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯛꯂꯤꯕꯗꯣ ꯃꯗꯨ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯅꯪꯒꯤ ꯍꯛꯇꯛꯇ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯤꯃꯥꯡ ꯐꯝꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯏꯕꯥ ꯂꯩꯅꯝꯕꯤ ꯃꯃꯥꯅ ꯆꯩꯔꯛꯄꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯖꯕꯁꯨ ꯉꯝꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯅꯤꯜꯕꯨ ꯈꯟꯖꯕꯗꯨꯁꯨ ꯍꯟꯊꯕ ꯅꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯈꯣꯝꯗꯣꯟꯕꯤ ꯃꯇꯥꯅ ꯃꯃꯥꯏꯅꯣꯟ ꯊꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯏꯗꯥ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯗꯣꯟꯕꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯅꯝꯕꯤꯁꯨ ꯃꯇꯥꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯆꯠꯈ꯭ꯔꯤꯕ ꯃꯇꯥꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯀꯕꯣꯛꯂꯩꯗꯨ ꯁꯥꯎꯅ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨꯀꯣ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯏꯂꯝꯂꯒ ꯂꯩꯀꯥꯏꯗ ꯋꯥꯊꯤ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯥꯅꯤꯜꯗꯨ ꯇꯧꯐꯝ ꯈꯪꯗ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯝꯃꯤ ꯃꯌꯨꯝꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯅꯕꯅ ꯂꯣꯏꯔꯝꯃꯤ ꯁꯥꯈꯤꯅ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯑꯁ꯭ꯋꯥꯏ ꯈꯨꯟꯖꯤꯟ ꯐꯥꯎꯕꯗ ꯊꯣꯛꯂꯒ ꯅꯆꯥꯅꯨꯄꯥꯗꯨ ꯌꯦꯡꯕꯤꯔꯨꯕ ꯃꯃꯥ ꯅꯣꯏꯁꯤꯗꯤꯕ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯔꯦ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯝꯈꯤꯅꯤꯅꯦ ꯏꯆꯥꯗꯣ ꯄꯥꯈꯪꯅꯤ ꯈꯔꯁꯨ ꯉꯥꯎꯖꯁꯅꯨ ꯀꯩꯗꯧꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯏꯆꯥꯗꯣ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯊꯦꯡꯅꯃꯛꯅ ꯍꯟꯖꯤꯜꯂꯛꯇꯕꯅꯤ ꯀꯔꯤꯅꯣ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯁꯣꯏꯗꯅ ꯅꯪꯂꯝꯕ ꯇꯥꯔꯦꯃꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨ ꯆꯣꯏꯃꯦ ꯑꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯒꯤ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯥꯀ꯭ꯔꯤꯗ ꯈꯥꯡꯕ ꯉꯝꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯅ ꯂꯝꯖꯥꯎꯗ ꯍꯥꯏꯔꯪ ꯂꯥꯎꯗ ꯂꯥꯛꯄꯗꯨ ꯇꯥꯔꯝꯃꯤ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕꯁꯤꯕꯣ ꯏꯆꯥ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯅꯦ ꯀꯔꯤꯅꯣ ꯁꯤꯕꯣ ꯌꯨꯒ ꯊꯛꯂꯕ ꯖꯥꯠꯂꯅꯦ ꯑꯣꯟꯊꯣꯛ ꯐꯤꯕꯝ ꯆꯥꯗꯕ ꯇꯥꯟꯖꯥ ꯍꯥꯏꯗꯨ ꯑꯣꯏꯔꯦꯗ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯊꯦꯡꯅꯗꯦꯅ ꯈꯨꯝꯂꯒꯦ ꯃꯥꯁꯨ ꯑꯁꯨꯝ ꯇꯞꯅ ꯃꯥꯏ ꯂꯥꯛꯆꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯒꯤ ꯅꯨꯄꯥꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯊꯥꯅꯤꯜꯁꯨ ꯑꯗꯨꯃꯉꯥꯏ ꯂꯥꯎꯗꯅ ꯑꯗꯨꯃꯛ ꯇꯞꯂꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯁꯥꯈꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯆꯥꯅꯨꯄꯥ ꯊꯦꯡꯅꯔꯛꯇꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯅ ꯇꯧꯐꯝ ꯈꯪꯗ ꯁꯨꯃꯥꯡꯗꯨꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯅ ꯏꯇꯞ ꯇꯞꯅ ꯃꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯔꯥꯏꯅ ꯑꯗꯨꯃꯛ ꯍꯟꯖꯔꯛꯆꯅꯤꯗ ꯀꯗꯥꯏꯗꯒꯤ ꯍꯟꯖꯤꯜꯂꯛꯄꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯌꯦꯡꯕꯤꯔꯨꯁꯨ ꯍꯥꯏꯁꯨ ꯃꯇꯦꯛ ꯃꯌꯥꯗ ꯌꯦꯡꯂꯒ ꯇꯣꯛꯑꯦ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯂꯥꯎꯈꯣꯡꯗ ꯂꯥꯛꯄꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯃꯃꯥꯏꯕꯦꯝꯃ ꯁꯥꯈꯤꯗꯤ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯂꯥꯎꯈꯣꯡꯕꯗꯨ ꯇꯥꯕꯗ ꯏꯉꯉꯛꯅ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯏꯆꯥ ꯊꯣꯏꯕꯔꯣ ꯀꯩꯅꯣ ꯃꯥꯅ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯂꯥꯎꯈꯣꯡꯗꯅ ꯂꯥꯛꯏꯁꯤꯕꯣ ꯈꯪꯗꯦ ꯃꯃꯥ ꯅꯪꯅ ꯊꯣꯛꯄ ꯉꯥꯡꯅꯔꯣꯀꯣ ꯑꯩꯗꯤ ꯇꯨꯝꯕ ꯆꯪꯉꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯒꯤ ꯅꯨꯄꯥꯗꯨꯗꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯁꯥꯈꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯤꯕꯨ ꯀꯔꯤ ꯃꯄꯥꯅꯣ ꯃꯆꯥꯅ ꯌꯨ ꯊꯛꯇꯅ ꯍꯟꯖꯤꯜꯂꯛꯂꯒ ꯉꯥꯡꯒꯦ ꯍꯥꯏꯗꯗꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯤꯕꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯁꯨꯛꯇꯣꯛꯂꯒ ꯂꯩꯔꯤꯉꯩꯗ ꯊꯥꯅꯤꯜꯗꯨ ꯂꯥꯎꯗꯅ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯔꯝꯃꯤ ꯑꯗꯨꯅ ꯊꯥꯅꯤꯜ ꯃꯃꯥꯗ ꯃꯣꯟꯁꯤꯜꯂꯒ ꯄꯂꯦꯝ ꯃꯄꯣꯛꯄꯤ ꯀꯩꯗꯧꯔꯦ ꯅꯨꯡꯗꯥꯡꯁꯤꯗ ꯁꯨꯛꯇꯣꯛꯄꯩ ꯊꯣꯛꯇꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ ꯏꯃꯥꯒꯤ ꯊꯣꯏꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯥꯅ ꯄꯥꯝꯗꯦ ꯈꯪꯅ ꯌꯨ ꯇꯞ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯌꯨ ꯈꯤꯇꯪ ꯊꯛꯆꯔꯛꯄꯅꯤ ꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕ ꯀꯔꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯒꯤꯅꯣ ꯅꯪꯅ ꯌꯨꯒ ꯊꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯅꯈꯣꯏꯅ ꯄꯥꯝꯗꯕ ꯂꯩꯅꯝꯕꯤꯗꯣ ꯃꯥꯅꯁꯨ ꯅꯆꯥꯕꯨ ꯎꯅꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯅꯤꯗꯅ ꯑꯗꯨꯅ ꯅꯆꯥ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯃꯃꯥꯏꯕꯦꯝꯃꯅ ꯊꯦꯝꯕ ꯌꯥꯗ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯂꯝꯃꯤ ꯁꯥꯈꯤ ꯃꯁꯥꯒꯤ ꯃꯇꯧꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯇꯞꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ ꯅꯪꯕꯨ ꯂꯥꯛꯎ ꯏꯃꯨꯡꯗ ꯅꯪꯒꯤ ꯀꯥꯗ ꯑꯣꯏꯅ ꯄꯣꯊꯥꯔꯔꯣꯅꯦ ꯏꯃꯥ ꯅꯆꯥ ꯉꯁꯤꯗꯤ ꯑꯍꯥꯡ ꯃꯥꯂꯪꯁꯤꯗ ꯅꯆꯥꯒꯤ ꯄꯦꯟꯗꯕ ꯏꯄꯥꯎ ꯃꯌꯥꯝꯁꯦ ꯉꯥꯏꯍꯥꯛꯇ ꯄꯥꯎꯗꯝ ꯆꯠꯈꯤꯒꯦꯕ ꯏꯃꯥ ꯄꯣꯊꯥꯕꯤꯔꯨꯔꯣ ꯅꯆꯥꯒꯤ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯃꯃꯥꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯒꯨꯝ ꯃꯈꯨꯠꯇꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯁꯥꯈꯤ ꯃꯁꯥꯒꯤ ꯃꯇꯧꯗꯨꯗ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯄ ꯉꯝꯗꯗꯨꯅ ꯃꯒꯣꯜ ꯃꯁꯤꯗ ꯐꯝꯂꯒ ꯃꯁꯥꯕꯨ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯥꯅꯤꯜꯗꯨ ꯃꯔꯣꯟ ꯃꯔꯤ ꯏꯐꯥꯏ ꯐꯥꯏꯈꯩ ꯉꯥꯡꯗꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯏꯃꯨꯡ ꯆꯪꯗꯕꯤ ꯃꯥꯕꯨ ꯆꯪꯂꯒ ꯑꯗꯨꯃꯛ ꯂꯩꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯃꯥ ꯅꯪꯗꯤꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯏꯃꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯔꯨꯕ ꯌꯥꯗ꯭ꯔꯣ? ꯊꯣꯏꯕ ꯅꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯕꯗꯣ ꯉꯝꯗꯗꯅ ꯏꯃꯥ ꯅꯪ ꯁꯪꯂꯤꯕꯅꯤꯅꯦ꯫ ꯑꯩꯕꯨ ꯀꯅꯥꯅ ꯐꯥꯕ ꯂꯥꯛꯇꯧꯔꯤꯕꯅꯣꯅꯦ ꯏꯃꯥꯅ ꯄꯥꯈꯠꯂꯤꯕ? ꯑꯩ ꯈꯪꯉꯦ ꯏꯃꯥꯅ ꯈꯜꯂꯤꯁꯦ ꯍꯧꯖꯤꯛ ꯂꯩꯅꯝꯕꯤ ꯂꯥꯛꯑꯒ ꯃꯩꯕꯨ ꯐꯥꯔꯒ ꯄꯨꯈꯤꯅꯤꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯕ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ ꯅꯪꯕꯨ ꯂꯥꯛꯎꯅꯦ ꯏꯃꯨꯡꯗ ꯄꯣꯊꯥꯔꯨ ꯀꯩꯗꯧꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯅ ꯊꯦꯝꯂꯝꯃꯤ꯫ ꯊꯥꯅꯤꯜꯁꯨ ꯃꯁꯥꯗꯨ ꯎꯏꯔꯨꯝ ꯇꯧꯔꯛꯄꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯨꯛ ꯍꯧꯒꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯊꯥꯅꯤꯜꯗꯨ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯇꯨꯁꯤꯟꯒꯦ ꯇꯧꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯈꯤꯗꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯊꯣꯏꯕ ꯅꯪ ꯁꯤꯗꯤꯕꯀꯣ ꯂꯥꯛꯑꯣ ꯏꯃꯥ ꯁꯝꯕꯤꯔꯒꯦ꯫ ꯌꯥꯅꯤꯃ ꯑꯩ ꯑꯗꯨꯝ ꯆꯠꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯃꯃꯥꯅ ꯁꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯥꯈꯤꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯍꯩ ꯑꯆꯧꯕꯤ ꯅꯪꯕꯨ ꯅꯃꯤꯠ ꯁꯤꯡꯂꯤꯕ꯭ꯔꯣ? ꯏꯃꯥꯒ ꯋꯥꯔꯤꯝꯇ ꯁꯥꯁꯤꯅꯦ꯫ ꯏꯃꯥ ꯀꯩ ꯋꯥꯅꯣ? ꯍꯩ ꯅꯪꯕꯨ ꯅꯍꯥꯟꯁꯦ ꯃꯃꯥꯡꯒꯤ ꯂꯩꯅꯝꯕꯤ ꯂꯥꯛꯄꯗ ꯀꯔꯤ ꯍꯥꯏꯔꯨꯒꯦ ꯍꯥ? ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕꯔꯣ? ꯑꯁ ꯑꯗꯨꯒꯤꯔꯣ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯈꯩ ꯄꯪꯈꯥꯡ ꯊꯥꯡꯉꯤꯁꯦ? ꯍꯣꯏ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯃꯥꯅ ꯂꯩꯅꯝꯕꯤꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯨ ꯑꯝꯇ ꯆꯤꯊꯗꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯤꯞꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯩ ꯈꯔ ꯂꯩꯁꯤꯜꯂꯨ ꯑꯩ ꯐꯝꯊꯔꯛꯀꯦ꯫ ꯀꯩ ꯇꯧꯔꯒꯦ ꯏꯃꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯗꯨ ꯍꯤꯞꯂꯤꯕꯗꯨ ꯈꯔ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯁꯥꯈꯤꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯐꯝꯊꯔꯒ ꯈꯣꯟꯖꯦꯜ ꯄꯤꯛꯂꯞꯅ ꯍꯩ ꯑꯉꯥꯎꯕꯤ ꯀꯔꯤꯒꯤ ꯇꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ? ꯍꯩ ꯀꯥꯏꯅꯦ ꯌꯥꯝꯅ ꯃꯗꯨ ꯀꯥꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯨ ꯊꯛꯂꯒ ꯍꯟꯖꯤꯜꯂꯛꯄꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯗꯤ ꯏꯉꯛꯉꯛꯅ ꯈꯣꯏꯕꯨꯡꯉꯣꯕꯨ ꯌꯨ ꯊꯛꯑꯦꯕ? ꯍꯣꯏꯅꯦ ꯉꯔꯥꯡꯗꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯈ꯭ꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥꯅ ꯌꯨ ꯊꯛꯂꯒ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯨ ꯃꯆꯥꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯗꯤ ꯃꯧꯄꯥꯅꯨꯄꯥꯗ ꯁꯥꯎꯕꯒꯤ ꯃꯍꯨꯠ ꯂꯩꯅꯝꯕꯤꯗ ꯑꯣꯏꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯇꯣꯛꯂꯒ ꯃꯁꯤ ꯃꯥꯒꯤ ꯂꯩꯅꯝꯕꯤ ꯍꯥꯏꯗꯨꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯈꯪꯂꯤꯕ ꯃꯥ? ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯗ ꯃꯧꯄꯥꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅꯕ ꯃꯇꯨꯡꯗꯗꯤ ꯂꯩꯅꯝꯕꯤꯗ ꯉꯥꯡꯅꯤꯡꯂꯕꯁꯨ ꯃꯧꯄꯥ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯉꯥꯡꯉꯨ ꯃꯧꯄꯥꯒꯤ ꯃꯃꯥꯡꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯗꯨ ꯏꯍꯩ ꯍꯩꯅꯗꯅ ꯃꯥ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯀꯌꯥ ꯍꯩꯅꯔꯣꯏꯗ꯫ ꯕꯦꯝꯃ ꯅꯪꯅ ꯑꯁꯨꯛ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯧꯄꯥꯁꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯥ? ꯑꯁ ꯈꯪꯗꯦꯁꯦ ꯑꯁ꯭ꯋꯥꯏꯗ ꯑꯝꯇ ꯊꯣꯛꯈ꯭ꯔꯣꯕ ꯑꯩꯅꯦ ꯅꯦꯅꯥ ꯇꯥꯅ ꯑꯝꯇ ꯇꯨꯝꯍꯧꯒꯦ ꯏꯃꯥ꯫ ꯕꯦꯝꯃ ꯅꯪ ꯁꯤꯗꯤꯕꯀꯣ ꯅꯪꯅ ꯋꯥꯈꯜ ꯈꯤꯇ ꯇꯥꯔꯕꯗꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯊꯣꯏꯅ ꯋꯥꯔꯣꯏꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯗꯨ ꯉꯥꯡꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯔꯥꯡꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗ ꯁꯥꯡꯅ ꯄꯣꯝꯐꯤꯗꯨ ꯃꯃꯥꯏ ꯐꯥꯎꯕ ꯆꯤꯡꯈꯠꯂꯒ ꯑꯃꯨꯛ ꯇꯨꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯥꯅꯤꯜꯗꯨ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯛꯇꯕꯅ ꯃꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯨ ꯇꯞꯇꯥ ꯃꯈꯩ ꯊꯛꯆꯤꯜꯂꯨꯕꯗꯨ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗ ꯉꯥꯎꯔꯤ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯅꯪꯕꯨ ꯅꯁꯥꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯥ ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯕꯒ ꯆꯤꯛꯄꯒ ꯃꯐꯝ ꯃꯔꯥꯡꯇ ꯈꯪꯗ꯭ꯔꯦ꯫ ꯇꯧꯅꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡ ꯌꯨꯒ ꯊꯛꯆꯤꯜꯂꯒ ꯍꯟꯖꯤꯜꯂꯛꯂꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯌꯨꯝꯗ ꯏꯃꯥ ꯄꯥꯕꯅꯒ ꯊꯋꯥꯏ ꯋꯥꯔꯝꯒꯅꯤ ꯀꯥꯏꯅ ꯈꯖꯤꯛ ꯐꯥꯎꯕ ꯈꯟꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥꯒꯤ ꯊꯣꯏꯕ ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇꯗꯤ ꯇꯥꯎ ꯀꯩꯗꯧꯒꯦ? ꯊꯥꯅꯤꯜ ꯃꯀꯣꯛꯇꯨ ꯉꯥꯎꯔꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥꯅ ꯋꯥꯂ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ꯫ ꯑꯗꯨꯅ ꯇꯞꯅ ꯊꯣꯏꯕ ꯁꯦ ꯐꯤꯗꯥꯁꯤꯗ ꯅꯤꯡꯊꯤꯅ ꯐꯝꯃꯨꯁꯦ ꯏꯃꯥ ꯅꯔꯥꯏꯕꯛꯇꯣ ꯍꯥꯏꯐꯦꯠ ꯄꯥꯏꯕꯤꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯇꯞꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯥꯏꯕꯛꯀꯤ ꯃꯤꯍꯨꯜ ꯃꯄꯥꯗꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯄꯥꯏꯕꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨ ꯂꯩꯔꯥꯡꯗꯨ ꯍꯒꯥꯡ ꯋꯥꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯈꯤꯅ ꯂꯩꯔꯥꯡꯗꯨ ꯑꯣꯟꯁꯤꯜꯂꯒ
ꯑꯆꯧꯕꯤ ꯅꯪꯕꯨ ꯌꯥꯍꯧꯗꯣ ꯈꯔ ꯈꯔ ꯉꯟꯅ ꯍꯧꯕ ꯀꯩꯗꯧꯒꯦ ꯑꯁꯨꯛ ꯊꯦꯡꯅ ꯍꯧꯔꯕꯗꯤ ꯅꯁꯥ ꯅꯎꯗꯣ ꯂꯣꯏꯅ ꯏꯇꯦꯛ ꯇꯦꯛꯄ ꯇꯥꯔꯦꯅꯦ ꯇꯦꯛꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯔꯥꯡ ꯑꯐꯥꯎ ꯁꯥꯔꯨꯕꯒꯤꯔꯣ ꯉꯁꯤ ꯎꯇꯨꯕꯤ ꯁꯥꯗꯅ ꯏꯃꯥꯗꯒ ꯀꯣꯛ ꯅꯝꯍꯜꯂꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯃꯧꯄꯥ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯈꯠꯅꯕ ꯍꯦꯛ ꯍꯧꯔꯛꯂꯝꯃꯤ ꯊꯥꯅꯤꯜ ꯃꯀꯣꯛꯇꯨ ꯅꯨꯡꯉꯥꯏꯇꯕꯅ ꯋꯥꯗꯦ ꯍꯥꯏꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯃꯁꯦꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂꯕ ꯃꯃꯥꯗꯨꯅ ꯕꯦꯝꯃ ꯌꯥꯊꯤꯗꯨꯒꯅꯦ ꯁꯣꯔ ꯃꯅꯝꯅꯒ ꯅꯝꯊꯤꯕꯅꯦ ꯅꯪ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯆꯠꯂꯨ ꯌꯥꯔꯦ ꯅꯆꯤꯟ ꯅꯌꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯨꯔꯣ ꯀꯔꯤ ꯑꯩꯕꯨ ꯁꯣꯔ ꯃꯅꯝ ꯅꯝꯊꯤ ꯀꯥꯏꯅ ꯏꯃꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯍꯨꯟꯗꯣꯔꯛꯄꯗ ꯄꯨꯝꯅꯝ ꯍꯦꯛ ꯉꯥꯛꯇ ꯃꯁꯤ ꯋꯥ ꯃꯈꯥ ꯊꯣꯛꯅ ꯇꯥꯈ꯭ꯔꯦꯗ ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯈ꯭ꯔꯣ ꯀꯩꯗꯧꯏ ꯅꯃꯥꯅ ꯆꯥꯅꯩꯁꯦ ꯅꯞꯇꯥ ꯇꯥꯜꯂꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯍꯣ ꯑꯩꯗꯅꯦ ꯆꯠꯆꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯃꯤꯠ ꯐꯥꯛꯆꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯥꯈꯤ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯗ ꯐꯦꯅꯥꯠ ꯑꯗꯨꯅ ꯊꯨꯝꯂꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡꯗꯤ ꯑꯗꯨꯃꯛ ꯊꯋꯥꯁꯥꯗ ꯃꯃꯤꯠ ꯐꯥꯛꯆꯤꯜꯂꯝꯂꯒ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯨꯁꯨ ꯊꯥꯅꯤꯜ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯅꯝꯕꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯇꯨꯡꯗ ꯂꯩꯅꯝꯕꯤꯁꯨ ꯃꯇꯥ ꯈꯣꯝꯗꯣꯟꯕꯤ ꯍꯣꯏꯒ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯝꯗꯣꯟꯕꯤꯅ ꯊꯥꯅꯤꯜ ꯎꯕꯗ ꯂꯩꯅꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯏꯊꯥ ꯌꯦꯡꯉꯣ ꯑꯥꯗ ꯇꯥ ꯊꯥꯅꯤꯜꯁꯦ ꯅꯪ ꯂꯥꯛꯄ ꯉꯥꯏ ꯂꯩꯔꯤ ꯂꯩꯅꯝꯕꯤꯁꯨ ꯃꯇꯥꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯈꯣꯝꯗꯣꯟ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯎꯁꯤꯟꯅꯗꯕꯤ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤꯗꯨ ꯊꯥꯅꯤꯜꯕꯨ ꯎꯔꯕꯁꯨ ꯎꯁꯤꯟꯅꯗꯕꯤꯗ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯊꯥꯅꯤꯜꯅ ꯈꯧꯒꯦꯝꯗꯨꯅ ꯈꯣꯝꯗꯣꯟꯕꯤ ꯅꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯈꯣꯝꯗꯣꯟꯕꯤ ꯎꯁꯤꯟꯅꯗ ꯑꯗꯨꯝ ꯆꯠꯂꯝꯕꯗꯨ ꯊꯥꯅꯤꯜꯅ ꯀꯧꯔꯛꯂꯕꯅꯤꯅ ꯈꯨꯝꯗ ꯌꯥꯗ ꯍꯣꯏ ꯏꯕꯣꯡ ꯑꯗꯣ ꯂꯩꯅꯝꯕꯤꯁꯦ ꯉꯥꯛꯇ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ ꯍꯥꯏꯕꯨ ꯏꯕꯣꯡ ꯑꯗꯨꯗꯤ ꯃꯁꯥꯗ ꯑꯣꯏꯅ ꯍꯪꯉꯨ ꯂꯩꯅꯝꯕꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯈꯤꯁꯤꯕ ꯌꯥꯝ ꯊꯨꯔꯕ ꯏꯕꯣꯡ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯗꯧꯔꯤꯕꯅꯣ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯀꯩꯁꯨ ꯁꯥꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩ ꯈꯔꯁꯨ ꯊꯨꯔꯦ ꯈꯣꯝꯗꯣꯟꯕꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤꯗꯨ ꯃꯇꯥ ꯈꯣꯝꯗꯣꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯁꯤꯡꯂꯒ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯝꯗꯣꯟꯕꯤꯗꯤ ꯊꯥꯅꯤꯜꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯏꯇꯥ ꯇꯥ ꯊꯥꯅꯤꯜꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯣꯛꯎꯗꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯁꯥꯎꯔꯤ ꯃꯇꯥꯕꯨ ꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯊꯥꯅꯤꯜ ꯂꯩꯅꯝꯕꯤꯅ ꯁꯥꯎꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯎꯄꯥꯏ ꯂꯩꯇ ꯄꯦꯟꯗꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯇꯧꯕꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯈꯣꯝꯗꯣꯟꯕꯤꯅ ꯂꯩꯅꯝꯕꯤꯗ ꯇꯞꯅ ꯂꯩꯅꯝꯕꯤ ꯅꯪꯕꯨ ꯇꯥ ꯊꯥꯅꯤꯜꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯃꯨꯛꯇꯗꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨꯕ ꯍꯣꯏ ꯍꯧꯖꯤꯛ ꯍꯟꯈꯤꯕꯁꯤꯗ ꯐꯖꯅ ꯁꯥꯟꯅꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯄꯗ ꯊꯥꯅꯤꯜꯗꯨ ꯋꯥꯗꯦ ꯍꯥꯏꯕ ꯉꯝꯗ ꯇꯥꯇꯨ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯈꯣꯝꯗꯣꯟꯕꯤꯅ ꯂꯩꯅꯝꯕꯤꯗ ꯈꯨꯅꯤꯡꯅ ꯍꯥꯏꯐꯦꯠ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯥꯅꯤꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥ ꯊꯥꯅꯤꯜ ꯀꯨꯏꯗꯕꯤꯗ ꯀꯩꯅꯣ ꯍꯥꯏꯅꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯅꯔꯣ ꯍꯣꯏ ꯂꯩꯅꯝꯕꯤ ꯅꯪꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯒꯨꯝꯕ ꯍꯥꯏꯔꯣ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯗꯣꯟꯕꯤꯗꯨ ꯏꯁꯤꯡ ꯄꯨꯟꯗꯨ ꯌꯦꯞꯇꯨꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯥꯅꯤꯜꯗꯨ ꯂꯩꯅꯝꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯂꯩꯅꯝꯕꯤ ꯅꯍꯥꯟꯒꯤꯗꯣ ꯇꯥ ꯊꯥꯅꯤꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗꯒꯤ ꯑꯣꯏꯔꯗꯤ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯔꯒꯨꯝꯁꯤ ꯑꯩꯅ ꯈꯟꯕꯗꯁꯨ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯩꯅꯝꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯈꯣꯕ ꯇꯥ ꯊꯥꯅꯤꯜ ꯉꯁꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯥ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯑꯩꯒ ꯇꯥ ꯊꯥꯅꯤꯜꯒ ꯂꯣꯏꯅꯕ ꯄꯥꯝꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨ ꯍꯣꯏꯅꯁꯨ ꯇꯥ ꯊꯥꯅꯤꯜꯒ ꯑꯩꯒ ꯂꯣꯏꯅꯕꯁꯦ ꯄꯥꯝꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤꯗꯨ ꯊꯥꯅꯤꯜꯅ ꯋꯥ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇ ꯄꯤꯗ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯊꯃꯣꯏ ꯀꯥꯏꯅ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯤꯠꯂꯨꯗ ꯏꯔꯥꯠ ꯆꯦꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯩꯅꯝꯕꯤꯗꯨ ꯊꯥꯅꯤꯜꯗ ꯉꯥꯡꯈꯩ ꯉꯥꯡꯊꯣꯛꯂꯨꯔꯒ ꯃꯥꯁꯨ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯄꯨꯝꯕꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯅ ꯃꯤꯠꯂꯨꯗ ꯏꯔꯥꯠ ꯆꯦꯜꯂꯛꯂꯝꯃꯤ ꯃꯇꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯣꯝꯗꯣꯟꯕꯤꯅ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥ ꯀꯔꯤ ꯍꯥꯏꯅꯔꯛꯂꯒꯦ ꯈꯣꯝꯗꯣꯟ ꯏꯃꯨꯡ ꯑꯅꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯔꯣꯏꯁꯦ ꯍꯥꯏꯔꯝꯗꯦ ꯑꯁ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯑꯩꯗꯤ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯕ ꯁꯦꯡꯗꯣꯛꯅꯔꯒ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯍꯥꯏꯅꯒꯗ꯭ꯔꯥ ꯈꯜꯂꯨꯔꯒ
ꯐꯔꯦꯁꯦ ꯅꯪꯒꯤ ꯋꯥꯈꯜꯅꯗꯨ ꯌꯧꯔꯗꯤ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯗꯣꯟꯕꯤꯅ ꯂꯩꯅꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯥꯈꯤꯗꯨ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯃꯅꯥꯎꯅꯨꯄꯤꯒꯤꯗ ꯂꯥꯛꯇꯨꯅ ꯃꯃꯧ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯇ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯁꯥꯈꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯗꯨꯅ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯇꯣꯝꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯁꯛ ꯃꯇꯧꯗꯤ ꯀꯝꯗꯧꯒꯦ ꯑꯩꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯗ꯭ꯔꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯏꯆꯦ ꯃꯁꯛ ꯃꯇꯧꯒꯤ ꯋꯥꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯅ ꯐꯖꯩ ꯏꯆꯦꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯗꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅꯕ ꯅꯪꯅ ꯈꯔ ꯍꯥꯏꯅꯔꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯃꯅꯥꯎꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯁꯥꯈꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯁꯨ ꯃꯪꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯌꯣꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯃꯥ ꯏꯗꯣꯝꯆꯥꯒꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯛꯀꯦ ꯍꯣ ꯃꯣꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯅꯔꯣꯅ ꯍꯥꯏꯔꯝꯂꯕꯅꯤ ꯏꯃꯥ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯁꯛ ꯃꯇꯧꯕꯨ ꯀꯝꯗꯧꯏ ꯍꯥꯏꯒꯦ ꯑꯩꯗꯤ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤꯗꯤ ꯏꯆꯟ ꯅꯨꯄꯤ ꯑꯣꯏꯕ ꯄꯥꯝꯗꯦꯀꯣ ꯍꯣ ꯑꯩꯅꯁꯨ ꯅꯗꯣꯝꯆꯥꯗꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕꯅꯤ ꯃꯥꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯥꯏꯃꯨꯛ ꯐꯖꯩ ꯍꯥꯏꯔꯤꯅꯦ ꯏꯁ ꯌꯥꯔꯦ ꯏꯃꯥꯅ ꯍꯦꯟꯖꯤꯟꯅ ꯍꯥꯏꯖꯤꯟꯕꯤꯗꯣ ꯍꯥꯏꯔꯅꯨ ꯇꯥꯅꯤꯡꯗ꯭ꯔꯤ ꯍꯩ ꯍꯦꯟꯖꯤꯟꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅꯦ ꯅꯗꯣꯝꯆꯥꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯁꯥꯗ ꯑꯁꯤꯃ ꯋꯥꯠꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯃꯆꯥꯅꯨꯄꯥꯅ ꯌꯥꯅꯤ ꯌꯥꯔꯣꯏ ꯈꯪꯗ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯇꯔꯪ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯅꯤꯜꯗꯨ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯏꯃꯛꯃꯛꯁꯤꯟꯅ ꯍꯟꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯁꯥꯈꯤ ꯄꯥꯈꯠꯅ ꯊꯣꯏꯕ ꯀꯩꯗꯧꯔꯦ ꯅꯪꯕꯣ ꯏꯁꯨꯛ ꯁꯨꯛꯊꯟ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯅ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯀꯣꯛꯁꯤ ꯈꯔ ꯆꯤꯛꯏ ꯀꯥꯗ ꯄꯣꯊꯥꯔꯨꯒꯦ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯂꯥꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯗꯨ ꯁꯥꯎꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯒ ꯃꯆꯦꯒꯗꯨ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯁꯥꯈꯤꯗꯨ ꯇꯞꯅ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯕꯦꯝꯃ ꯑꯩꯅ ꯈꯟꯕꯗ ꯃꯁꯦ ꯀꯔꯤꯅꯣꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯗꯧ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯏꯃꯥ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯇꯧꯗꯕꯅꯦꯕ ꯉꯥꯏꯈꯣ ꯑꯩꯅꯦ ꯈꯣꯝꯕ ꯍꯣꯏꯗ ꯀꯩꯗꯧꯕ ꯌꯥꯎꯒꯦꯗꯣ ꯑꯃꯨꯛꯇ ꯍꯪꯂꯨꯒꯦ ꯉꯥꯏꯈꯣ ꯏꯃꯥ ꯆꯠꯀꯦ ꯍꯥꯏꯁꯨ ꯐꯤꯗꯨꯗꯗꯤ ꯍꯣꯡꯂꯒ ꯆꯠꯂꯨꯗꯅ ꯍꯣꯏ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯒ ꯃꯐꯤ ꯍꯣꯡꯂꯨꯔꯒ ꯀꯅꯥꯗ ꯍꯪꯕ ꯌꯥꯕ ꯍꯪꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯥꯈꯤꯅ ꯄꯥꯎ ꯂꯧꯕꯗꯒꯤ ꯊꯥꯅꯤꯜꯒ ꯂꯩꯅꯝꯕꯤꯒꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯗꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯅ ꯇꯥꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯁꯥꯈꯤꯒ ꯃꯆꯥꯅꯨꯄꯤꯒꯗꯤ ꯍꯔꯥꯎꯕꯗꯨꯝ ꯄꯣꯛꯂꯝꯃꯤ ꯑꯗꯨꯅ ꯂꯩꯔꯥꯡ ꯅꯣꯛꯃꯤ ꯃꯥꯏ ꯂꯩꯅꯝꯕꯤ ꯍꯥꯏꯗꯨꯗ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯐꯔꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯕ ꯃꯤ ꯂꯥꯏꯔꯤꯅꯦ ꯅꯪꯕꯣ ꯅꯪꯁꯨ ꯆꯍꯤꯗꯣ ꯐꯅꯗꯤ ꯌꯥꯝꯁꯤꯜꯂꯦ ꯂꯩꯁꯤꯜꯂꯦ ꯅꯨꯄꯥ ꯑꯃꯠꯇꯅꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯕ꯭ꯔꯣ ꯅꯨꯄꯥ ꯑꯃꯇꯅ ꯍꯥꯏꯗ꯭ꯔꯗꯤ ꯏꯃꯥꯅ ꯍꯦꯛꯇ ꯊꯤꯔꯒꯦꯅꯦ ꯍꯣ ꯅꯨꯄꯥꯗꯤ ꯂꯥꯏꯔꯗꯅꯅꯦ ꯇꯨꯝꯃꯤ ꯐꯥꯎ ꯄꯥꯏꯗ꯭ꯔꯤ ꯀꯩꯅꯣ ꯈꯪꯗꯦ ꯍꯣ ꯑꯗꯨꯃꯥꯏꯅ ꯁꯦꯡꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯏꯕꯨꯡꯉꯣꯒꯤ ꯅꯨꯄꯤ ꯊꯤꯕ ꯂꯥꯛꯑꯦ ꯅꯪꯒꯤ ꯍꯥꯟꯅꯅꯦ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯁꯤ ꯅꯪꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯂꯥꯛꯇꯧꯔꯤꯕ ꯏꯃꯧꯗꯣ ꯋꯥꯕꯅ ꯂꯣꯏꯅꯤ ꯑꯩ ꯈꯪꯉꯦ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯍꯣꯡꯗꯕ ꯌꯥꯗꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯑꯩꯅ ꯅꯃꯧ ꯅꯨꯄꯤꯗꯨꯗ ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯒꯦ ꯏꯃꯥꯅ ꯑꯩ ꯂꯩꯔꯒ ꯋꯥꯅꯤ ꯍꯥꯏꯗꯨꯕ ꯍꯣꯅꯦ ꯅꯪꯒꯤ ꯏꯁꯧ ꯏꯔꯥꯡ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯌꯥꯝꯗꯨꯗ ꯏꯃꯧꯗꯣ ꯈꯥꯡꯕ ꯉꯝꯂꯣꯏꯕ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯍꯣꯡꯗꯕ ꯌꯥꯗꯦ ꯅꯨꯄꯥꯁꯨ ꯀꯩꯁꯨ ꯂꯩꯇ꯭ꯔꯤꯉꯩꯅ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯐꯅꯕ ꯁꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯇꯥꯗ ꯃꯆꯥꯅꯨꯄꯤꯒꯤ ꯑꯐꯕ ꯃꯃꯥ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯊꯤꯕ ꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯩꯅꯝꯕꯤꯗꯨ ꯊꯥꯅꯤꯜꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯇꯞꯅ ꯃꯩꯁꯥꯛ ꯍꯥꯞꯄ ꯑꯣꯏꯅ ꯊꯣꯛ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ ꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯂꯩꯅꯝꯕꯤꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯇꯥ ꯈꯣꯝꯗꯣꯟꯕꯤꯒꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯝꯗꯣꯟꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯈꯣꯝꯗꯣꯟꯕꯤꯁꯨ ꯂꯩꯅꯝꯕꯤꯒꯤ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯩꯅꯝꯕꯤꯒꯤ ꯃꯃꯥꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛꯅ ꯏꯅꯦ ꯀꯩ ꯂꯩꯔꯒꯦ ꯃꯥꯡꯒꯣꯜ ꯁꯣꯝꯗ ꯐꯝꯁꯤ ꯈꯣꯝꯗꯣꯟꯕꯤ ꯏꯅꯦꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤꯒꯤ ꯃꯃꯥꯗꯨ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠꯇꯨ ꯃꯥꯡꯒꯣꯜ ꯆꯨꯔꯤꯗ ꯊꯝꯂꯒ ꯀꯥꯈꯠꯂꯛꯀꯦ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯝꯗꯣꯟꯕꯤꯅ ꯇꯍꯥ
ine phenato aduk yaujar cha hekta tum ka khat pi roi ne nungai te da asida sum tham lage ine na ai ge ori sa si ai sibu kai matangi no atai gi na te da na ta do magi ka da gi hindu hai ba ya da leiri aduna nang ngak da lak laga wari o tai do oi rabu tawro lawi be ma hoine ai su handak ti thabak se khar chili aduna lak pasang da bani adubu horen da gi ngak lai thok ba ya bar yeng lage phare adudi ai su yau khrage nang ngak ti lau ko asi hai duna lainambi ki mamado ngang dana mayum dhan kirami khomdon bisu matagi khanbada wakhal du nungai zaramde adumakpu masado sor sang hondoklaga imungda dumak sang kirami asomda thanilsu kadagi kaya hindoktabi apak apai sanduna adumak leirami matang duda mamai bemna koithi thiduna masi bimagi luhongbagi matam leplami aduna sakhidu ngang dana masanupagi kada sanglaklami thanildi mamana ngangudu taningdraduna mamaidu phaklanglom don silaga hiblaga leirami sakhisu masanupana taningdraduna mai leisinduna khanglibadu phauba masanupada kauba leplamdi thoibau ma kari hai gaibano asi haiduna thanil tanna phaklanglomdagi mamaidu tapna leithoraklami hai nasi si luhongdori haibasi nangsu khangliba natro adoi kaido haibano kaido ba haibu luhongbagi yum kai semjin sajinba senok jensin pumbase nangna tawjabadi kana laktan tawba ngaise hairibano asi haiduna sakhi masanupado onsilaga sunglep leptana ngang baudaklami thanil mamana dumna ngangbudu taningdraduna hiblambadagi phuk hawgalaklaga ohoise ai loi tawrage yare ngang nakongsi tabda ware asi haiduna thanil sauna kadudagi pipi kamdaga thokhirami thanil lainambigi wari sanaba pamlabasu thabak chinbaga lainambinasu maga unaba pamdabaduga mapal sanaduna nongmata lainambigi manakta chatlamde kamdari haina ipau su hanglamde asomda lainambidudi thanilgi wakhalda tumba saba sangda mayanga kangtri kangduna pibam kaiba haibadu oirami adumna tawbaduda mamai be madusu khangba ngamda mata khomdonbibu toina kauduna masanupibu koithokpa khara pubiyu haina hairami nongmasu khomdonbidu lainambigi manakta lakpada lainambidu phamungda manglaga phamlaga leibadu ubada manakta sangsinduna phamlaga ita nangbu asumna kayam kuina leikige haribano wakhaldo khayang thoknaba asai phabu koithoklusi nangdi aina haibase chuknya yade tawriba ita ei isa sida hausi hainingba amta pokte koithokluraga wakhal suma kalam kataba mande nangbu kasida so apaka paisandana dum leirage khalaba asi haiduna khomdonbina lainambibu themnawduna koithokpa puthoknaba phana kana hotnarami adumakpu matana phana kana hairibadu phawbada lainambidu anamkan bisaduna koithoklusi haibi yaramde lainambigi mai bemadusu masaidagi masaga mataga na hainaribadu taribani masanupigi goiriba matawduda mapukningda isanupina oiriba matawsida magi pamada atingba pibasina mawa hena wanabu oina thoklaba male adumakpo mahangna pamjariba nupa masadugi imungdugi bamdugi khalaga mana hayeng wana lelabadi khanbada wakhalse khanpham khangdrene asi khanna lainambigi mamadu tumina thongjil marumda leirambadagi mapanda thokhirami khomdon bisu upai leita lainambida themjin wahai khara hairamlaga satkirami asomdara leirangdu mamai be mana sindana ahalaman singna hainaba nupaduga kuina leithadabi asimak luhongkirami sakhi masanupida luhongkibada ngairibanina masanupagi luhongbadi khara tapthage khanna mamaudo haiba sangdabi leirami madugi talaktuda mahakna pamjabi mamaudo mahaga khangnaba nupa amada lona senkirami adumakbu nupi mayonggi mi khaina nupadu pamdabagi lona phadoknaduna thamlami adubu paudu tadabana sakhidi ahal kharaga loinana mamau haibane haina satki thorang tawrami mana koilang langlibadu sakhigi nupanadi kaya yaninglamdi aduna magi nupido onsillaga mama nangna koilang langlibadu idi kaya pamdiko haye migi masa ningoldo haina siluraga nasanu pana pamde haduruklabadi natay zariko kaino makhoi papong aina silibase magi phananabani masida mana karigi yaroi dawribano mama ꯑꯩꯈꯣꯏꯅ ꯐꯅꯕꯅꯦ ꯍꯥꯏꯅ ꯁꯤꯟꯕꯤꯕꯁꯤꯗ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇꯕ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯅꯆꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯃꯁꯨ
ꯍꯪꯗꯣꯛꯄꯅ ꯐꯕꯅꯤ ꯀꯔꯤꯒꯤ ꯃꯗꯨ ꯑꯃꯨꯛ ꯍꯪꯂꯨꯒꯗꯧꯔꯤꯕꯅꯣ ꯃꯃꯥ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯅ ꯐꯦ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯃꯄꯨꯔꯣꯏꯕꯅ ꯈꯟꯅꯈꯤꯁꯤ ꯍꯥꯏꯕ ꯌꯥꯗ ꯑꯗꯨꯃꯛ ꯍꯥꯏꯕ ꯆꯪꯂꯝꯃꯤ ꯑꯁꯣꯝꯗ ꯂꯩꯅꯝꯕꯤꯗꯤ ꯊꯥꯅꯤꯜꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯆꯪꯈ꯭ꯔꯦ ꯇꯥꯕꯗ ꯍꯦꯟꯅ ꯑꯅꯥꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯇꯝ ꯂꯦꯞꯅꯗ꯭ꯔꯤꯉꯩꯗ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯜꯂꯨꯔꯒ ꯐꯥꯗꯣꯛꯅꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯁꯥꯈꯤ ꯁꯥꯎꯅ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯣꯝꯕꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯐꯩ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯣ ꯏꯆꯦ ꯃꯣꯏꯅ ꯂꯣꯟꯅ ꯇꯧꯅꯕ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯂꯨꯗ꯭ꯔꯦ ꯄꯥꯎꯁꯤ ꯃꯤꯅ ꯂꯣꯟꯅ ꯇꯝꯂꯛꯄꯅꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯀꯩꯅꯣ ꯈꯟꯅꯅꯕ ꯇꯧꯁꯤ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯈꯟꯅꯗꯧꯔꯤꯕꯁꯦ ꯋꯥꯐꯝꯁꯦ ꯃꯄꯥꯕꯨꯡꯒ ꯏꯕꯨꯡꯉꯣꯒꯅ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯍꯥꯠꯄꯤꯕ ꯁꯣꯏꯔꯔꯣꯏ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤ ꯃꯅꯥꯎꯗꯨ ꯇꯧꯐꯝ ꯈꯪꯗ ꯐꯦꯡ ꯆꯣꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯥꯈꯤꯒꯤ ꯅꯨꯄꯥꯗꯨ ꯆꯪꯂꯛꯂꯝꯃꯤ ꯁꯥꯈꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯗꯤ ꯃꯇꯩ ꯏꯕꯨꯡꯉꯣ ꯎꯕꯗ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯂꯒ ꯂꯩꯈꯤꯔꯝꯃꯤ ꯁꯥꯈꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯥꯒꯤ ꯂꯣꯏꯅꯕꯒꯤ ꯃꯤꯠꯌꯦꯡꯗꯨ ꯆꯤꯡꯅꯗꯨꯅ ꯃꯃꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯩꯈꯣꯏꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯝꯂꯤꯕꯕꯣ ꯁꯥꯈꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯂꯂꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯈꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯃꯉꯥꯏ ꯄꯥꯈꯠꯅ ꯃꯇꯩꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯆꯤꯡꯅꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯋꯥꯅꯤ ꯏꯇꯩ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯒꯤꯅꯦ ꯍꯥꯏꯅ ꯍꯥꯏꯅꯔꯨꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯣꯟꯅ ꯆꯦꯜꯂꯨꯔ ꯃꯥꯜꯂꯦ ꯑꯗ ꯅꯨꯄꯤ ꯃꯌꯨꯝꯅ ꯅꯨꯄꯥꯗꯣ ꯄꯥꯝꯗꯦ ꯍꯥꯏꯅ ꯐꯥꯗꯣꯛꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯒꯤ ꯅꯨꯄꯥꯗꯨ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯐꯝꯊꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯥꯈꯤꯅ ꯄꯥꯈꯠꯅ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯣꯝꯕꯤꯌꯥ ꯆꯠꯂꯣ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯑꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯁꯥꯈꯤꯁꯨ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯉꯥꯛꯄꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯁꯥꯈꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯃꯀꯣꯛꯇ ꯄꯣꯞ ꯊꯣꯝꯕꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯇꯞꯅ ꯁꯥꯈꯤꯒꯤ ꯅꯨꯄꯥꯗꯣ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯁꯥꯈꯤꯗꯨ ꯄꯥꯈꯠꯅ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯁꯥꯈꯤꯒꯤ ꯅꯨꯄꯥꯗꯨꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔ ꯍꯥꯏꯕꯒꯨꯝ ꯇꯞꯅ ꯃꯈꯨꯠꯇꯣ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯅꯕ ꯇꯧꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯗ ꯁꯥꯈꯤꯁꯨ ꯃꯈꯨꯠ ꯁꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯣꯝꯕꯤ ꯉꯁꯤꯒꯤꯗꯤ ꯅꯪ ꯁꯨꯍꯟꯈ꯭ꯔꯣ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯀꯨꯞꯅ ꯈꯟꯅꯔꯒ ꯍꯥꯏꯗꯣꯔꯛꯂꯒꯦ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯎꯗꯨ ꯈꯪꯅꯔꯛꯄꯗꯒꯤ ꯍꯥꯏꯕ ꯆꯪꯂꯨꯔꯒ ꯂꯨꯍꯣꯡꯕꯗꯨ ꯀꯥꯏꯕ ꯇꯥꯔꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯂꯩꯕꯅ ꯋꯥꯗꯨ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯂꯣꯏꯁꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯕꯗꯨꯗꯒꯤ ꯁꯥꯈꯤꯗꯨ ꯑꯃꯨꯛ ꯅꯧꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯧ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯁꯥꯈꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯔꯞꯅ ꯃꯃꯥ ꯅꯪꯅ ꯅꯈꯨꯠ ꯆꯥꯕ ꯅꯃꯧ ꯊꯤꯔꯤꯅꯦ ꯇꯧꯔꯤꯗꯣ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯗꯣ ꯀꯥꯎꯗ ꯐꯩ ꯀꯥꯟꯅꯗꯦ ꯃꯗꯨꯒꯤ ꯁꯔꯨꯛ ꯅꯆꯥꯅ ꯄꯥꯝꯖꯕ ꯑꯃ ꯍꯦꯛꯇ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯅꯤꯌꯥꯁꯤꯀꯣ ꯑꯁ ꯑꯩꯗꯤ ꯃꯃꯥꯡꯒꯤ ꯂꯩꯅꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯈꯨꯠ ꯃꯁꯥꯒ ꯆꯩꯔꯣꯡ ꯃꯥꯟꯕꯤꯗꯨꯗꯤ ꯇꯜꯂꯤꯅꯦ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯕꯛ ꯈꯔ ꯁꯨꯕꯒꯤ ꯑꯗꯨꯛ ꯇꯧꯕꯅꯤ ꯃꯗꯨꯗ ꯄꯦꯠꯄ ꯉꯥꯡꯒꯅꯨꯀꯣ ꯍꯌꯦꯡ ꯇꯨꯡꯗ ꯏꯆꯥꯅ ꯄꯥꯝꯗꯕ ꯏꯃꯧ ꯑꯗꯨꯒ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅ ꯄꯥꯟꯕꯗꯨꯔꯣ ꯅꯪꯅ ꯌꯦꯡꯕ ꯄꯥꯝꯂꯤꯕꯁꯦ ꯍꯣꯏꯁꯦ ꯏꯆꯥ ꯅꯨꯄꯥꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯄꯥꯝꯗ꯭ꯔꯁꯨ ꯄꯥꯝꯗꯅ ꯑꯗꯨꯃꯛ ꯌꯥꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯌꯥꯅꯤꯡꯗ ꯃꯆꯥꯅꯨꯄꯥꯗ ꯂꯩꯅꯝꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈꯤꯔꯝꯃꯤ ꯊꯥꯅꯤꯜ ꯃꯃꯥꯅ ꯂꯩꯅꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯌꯥꯔꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯂꯩꯅꯝꯕꯤ ꯍꯣꯏꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯈꯣꯝꯗꯣꯟꯕꯤ ꯍꯣꯏꯅ ꯍꯥꯏꯕꯗꯒꯤ ꯂꯩꯅꯝꯕꯤꯗꯨ ꯀꯟꯅ ꯉꯝꯗ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯁꯥꯅ ꯍꯔꯥꯎ ꯆꯠꯈ꯭ꯔꯒ ꯏꯁꯨꯛ ꯁꯨꯛꯊꯅ ꯍꯟꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯁꯥꯈꯤꯗꯨ ꯉꯛꯅ ꯊꯣꯏꯕ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯍꯔꯥꯎ ꯆꯠꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯏꯁꯨꯛ ꯁꯨꯛꯊꯅ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯏꯃꯥ ꯁꯤ ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯂꯩꯅꯝꯕꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯩꯅ ꯃꯣꯏꯗ ꯍꯦꯛ ꯆꯪꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯏꯃꯥꯗ ꯑꯣꯏꯅ ꯆꯠꯂꯨꯒꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯂꯩꯅꯝꯕꯤ ꯍꯣꯏꯗ ꯆꯠꯇꯨꯅ ꯂꯩꯅꯝꯕꯤꯒꯤ ꯃꯃꯥꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯍꯟꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯂꯩꯅꯝꯕꯤꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯒ ꯁꯥꯈꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯒꯤꯗꯤ ꯂꯩꯅꯝꯕꯤꯁꯨ ꯅꯥꯕ ꯐꯗꯨꯅ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ꯫